July kuntraga mathoida Famgadouriba Assembly Miphamda AR na Yengliba Mityeng Matangda Khannagadabani Sujata Pawasi ngasi nungthil phongkhiba Kangleipaki maira pausiadagi lokhatsabane Assam Rifles na Manipur asi Kuki gi lam Mitai gi lam haina Haidoktana Manipur da khundariba khudingmak chap manaba Mityeng Yengadabani haina imagi mairagi convener Thokhre Sujata na phongdorokle ngasi pisum how ground da khwaidambal ima kaithel joint coordinating committee for peace imagi maira amade Delhi Mitai coordinating committee na sinduna Wakat Mipham ma pangthokhe Wakat Mipham aduga mari leinana Sujata na phongdokhibada tha asigi kuntraga mathoida Famgadouriba Assembly Miphamda Assam Rifles na Yengliba Mityeng asigi matangda Khannagadabani Assam Rifles ki lichat sajad asi yamna henba khongthang ne kuki singi lambi sembada Assam Rifles na chauna mateng pangle Chingi lambi singda Churachandpur Kangpokpi lambi chatpa yariba si Assam Rifles na mateng pangle Tampakta di maikay marimak makoy na tingle Imphal mayol na tanang Jiribamda awaba taraba matamda aykhoy gi di chatpham leite Flight ta chatkadabasu selgi awaba leiba na chatpangam na de Ngarang Assam Rifles ki DG na hairakhiba wafam adu yamna laibak thibane State Force kharasu hatkhiba laikhre Adubu Assam Rifles na nakal amakhak taraga hairakpa wafam adu tarai na laude Manipur asi Assam Rifles na chap manaba Mityeng yengbiramlabadi AR bu thagalamgadabani haikhe India ki state mapan gi governor sing Nounna Sinnaba order Thokhre Assam ki governor Lakshman Prasad Acharya na Manipur ki additional governor Oina charge Puragani Pawasi ngasi nungthil phongkhiba Kangleipaki maira pausiadagi lokhatsabane India ki President Draupadi Murmu na thokhiba order amagi matungin na India ki state mapan gi governor sing Sinngadaure Chahi amaga tha ahum lom hen na Kanglup ani gi irang thogliba Manipur gi governor Anusuya Uike gi mahutta Assam ki governor Lakshman Prasad Acharya na Manipur ki additional governor Oina charge Puragani haire Bharat ki President Draupadi Murmu na thokhiba order amagi matungin na Punjab ki governor Oina Gulabchan Kaltaria Rajasthan ki governor Oina Harivau Kishan Rao Bagde Telangana ki governor Oina Jishnu Dev Verma Sikkim ki governor Oina Om Prakash Mathur Jharkhand ki governor Oina Santosh Kumar Gangwar Chhattisgarh ki Oina Ramen Deka Meghalaya ki governor Oina C.S. Bijay Shankar amade Maharashtra ki governor Oina C.P. Radhakrishnan ne Pawasina hai India ki state mapan ki governor Nounna sindok sinjin tawrakpa asida Manipur ki governor su silagliba si Manipur da thogliba kanglup ki irang asiga mari leinana Bharat lengang na laukhalakpa khongthang ki saruk ama oigani haina thajanare loinana Matam khara Assam ki governor Lakshman Prasad Acharya na Manipur ki additional governor Oina charge puraba matungda anauba governor ama khalakani haire Education S department na MTS Lounabagi written test ki fal Chahi 9 Hellaba Faoba Haidoktana Thambagi Wakat Mipham Chathakhre Pawasi ngasi nungthil phongkhiba Kangleipaki maira pausiadagi lokhatsabane Haukhiba Chahi 2016-18 da Manipur lenga ke Directorate of Education S na notification thoktuna post chamari ga taraga humdoi gi written test pangthoklaga Haujik Faoba Haidokpidaba si lenga ki karamba aronba agenda leibano Athuba matamda written test exam ki fal lauthokpiyu haina ngasi multitasking staff MTS Education S Government of Manipur 2016-18 written test exam appear candidate ki JSC na Kaisampat Laimazam Laikai ki community hall da Wakat Mipham Chathakhre Wakat Mipham aduda JSC ki wangangloi Pebam Gobinchan na phongdokhibada Chahi 9 suraba phauba Manipur ki chief minister Unanabagi appointment lauraga Unabagi ayaba pibidaba haibasi written test exam da saruk yakiba candidate 16 po mirai bani haina lawe Chada yangkai S-bar oiraba singi akhanaba thaurang ama semdraga de JSC na akanba khongjang changsilakane Manipur Assembly session khudingi CM na haidokhiba tawge haiba wahaina miyamna namthak tawbagi hainabi adu tokpiro asengbo ina tawbiro haikhe mahangna makhata na phongdokhibada lakliba July 13 da Haugadouriba Assembly session asida akangnaba matam ama thabiraga result out tawbidraga de JSC na akanba khongjang changsinbaga loinana Manipur pumba general strike tawba masigi matungda hunger strike tawba na chingba khongjang changsinaba sem saba loide haiba wafam su phongdokhe